Prithibi is the mi ayamana pakna changba ngamnadava yamna isolated oiraga leiva mafam tare. Hek yengbada atopa planet manba hek changluba matamda tholokpa ngamdavana chingba yamna angakpa mafam kharagi maramda khangminasi. Number 1. Devon Island, Canada. Mafam asi Canada da leiva island amani. Hek yengba matamda mafam asi aikhogi Prithibi mandava mafam amani. Mafam asi Mars ki leimai gi sakta maduga chap manai. Mafam asi Prithibi ki khwaidagi chawba mi amata leinadava island amani. Mafam asida uwa pamisingsu marang kaina haudiduga mafam asi Mars ki amna manavasida NASA na mafam asi future gi Mars mission gi damakta research tofam oiri. Mafam asi ngasidi chahi 35 million years ki mamangda meteorite taslakpagi thowan kiwa kutlaga leiva 14 miles pakpa mafam ni. Mafam asigi nung ngaktana ayamba leiva amadi yamna ingba -45 degrees Celsius fawa yauba asida jiba panba myoibe khosu yauna mafam asida hingba ngamde. Adubu mafam asida NASA gi Houghton Mars project hariba research asi 1997 gi horaga ngasi fawba mai pakna chathari. Mars ta sizinagadoba rovers kya astronauts singaduna set kadoba space suits kya mafam asida ayamba loinamak test tawrifani. Mafam asida myoibasing khundadragasu scientists gi Mars khongsit ki research tofamgidi chap chaba mafam ama oiri. Number 2. North Sentinel Island, India. Mafam asi 60 square kilometer chawba Bay of Bengal da leiva island amani. Mafam asi ngasidagi chahi lising phumukki mamangdagi leiraklava ngasi fawba modern civilization gi mangal machit amfaw fangdriva mafam amani. Mafam asi Sentinelist hariba tribe asina khundaba atopa mafamgi miyoi amataga samnadava island amani. Sentinelist singasina island asi yamna checksina matam khudingda ngak selaga leiri. Aduga mafam asida atopa miyoi singna changluba matamda khudong thiba kya sun nangki. Makhoisi masagi thainagi chanabidu manghandana dum leijage haiba kanglumni. Mafam asida miyoi kyam lei amadi makhoigi culture gi maramda ngasi fawba chapchana khangba ngamdri. Adubu chawrak mama paba matamda island asida Sentinelist masing asi yankhaidagi chamri fawbagi manungda leiramgani haina phongdokli. Makhoigi masing asi laina kyanasu maram oiraga layengba ngamdaduna hantharakpu oigini hainasu phongdokli. Indian government mafam asida changbasu athingba thamkhre. 2018 gi matamda John Allen Chow hariva American missionary asi mafam asida changnaba honaruba matamda mathwai mangki. Number 3. Danakil Depression, Ethiopia. Mafam asi Ethiopia gi northeast thang masarukta leiva mi amata leitaba mafam ni. Mafam asi yamna pak chawba salt flats, sulfur springs amadi lava ngakta oiba pukhri gumba macha macha su yamna leiba mafam ni. Mafam asi gi temperature sisu 49 degrees Celsius yongna saba mafam ni. Aduga mafam asi Prithibi gi khwaidagi saba mafam singi manungda challivani. Mafam asi myoibasing khundadragasu hek yengma matamda yamna fazaba amadi scientific oiba research kya tawfamsu oiri. Salt flakes asi thainigi matamda leiramba thumhi chanba paradu evaporate tawkhraba matungda oihobani. Mafam asida leiriba sulfur spring asina masigi yamna fazakrava saktam asi oihellakli. Aduga mafam asigi khwaidagi special oiribasi mafam asida leiva jivasing aduni. Mafam asigi sakraba amadi sulfur spring adugi manungda microorganisms kya ama leiri. Aduna mafam asi scientists gi research kya tawfamsu oiri. Masigi jivasing asi kamdongna evolve tawrkibna habasi nainaraga Prithibida ahanba kamdongna jiva leiba horakki habasi khangba ngamgani haina phongdokli. Number 4. Snake Island, Brazil. Brazil gi Sao Paulo Saras gi samudra mapaldagi khara chatlaga leiba island amani Snake Island. Mafam asi yamna sathiba miyoi kya gi mathwai su mangkrava island amani. Maram asina mafam asi miyoi ama hektana changbada athingba thamlei. Ilhada Kuimada Grande natraga Snake Island haina khangnaba mafam asi 106 acres chawba yamna sathiraba lin kya gi mayum oiduna leiriba mafam amani. Mafam asida Prithibida khwaidagi mahukanba lensing manungda ma oiriba golden lancet viper sisu
lei. Golden Landset asi Prithibi atai mafamda fangdaba sumnagi masigi island asida fangba yamna sathiba lin makhal amani. Makhoi population asi chawrakna lising ani dagina lising mari fawba oigani haina phongdokle. Masigi lin asigi mahu asina miyoibagi unsada thengma matamda unsa asi shawdokhanba ngami. Aduga lin asina hek chikpa matamda pung ama fadavida shianma ngami. Mafam asida thokiba yamna laibak thiba thodok kyagi warisu lei. Mafam adugi lighthouse ta leiba family amasi nongma thongnau hangtoklaga tumlubada lin asina changlaklaga loina halambagi thodok amasu yauki. Mafam asi ngasidi Brazil gi Navy singna mi amata changhandana kupna senaraga leiri. Aduga mafam asi subnagi research tawba lakpa miyoi khaktana permission hana lawruga changba yai. Number 5. Sarisarina Mountain, Venezuela. Mafam asi Venezuela gi south thang masrukta leiba yamna angak mafam amani. Jungle manung aduda atai mafam dagi thoidok henokna wangna leiba mountain amani. Aduga awang masing asigi maraktasu masda uriba akut mafam asi lei. Mafam asi thainagi matamgi myoising khundaramba mafam amani. Mafam asi thainagi matamdagi horaga Yakwana people asi leirakli. Mafam asi Prithibi atai mafam dagi yamna top amadi masak mong leifam su manadaba mafam amani. Mafam asi 1970s ki matamda lei haiba thengnarakibani. Aduga masida leiriba akut mafam asi 1000 feet muk luba amadi 1000 feet muk pakpa mafamni. Scientists sing aduna mafam adu makhongna chatlaga yenglamki. Makhoina mafam asi sangsilaga ahanbu uba matamda tasengna angakpa oinaki. Masigi akut mafam asi Spanish londa sima saina khangnei. Masida top pambi amadi jiba kyagi mayum oidun leiri. Aduga khara amana yamna luba mafam oibana sing aduga atai mafamga climate su manade. Hainagi matam aduda akutpa manung asida miyoiba sing aduna kamdongna leiramgani haibadu bamna amutang sagatpiyu. Tonganba world amada leibuga chap manadawribani. Number 6. Mariana Trench. Pacific Ocean gi khwaidagi aruba mafamda leiba Mount Everest sing asidagi hena chawba mafamni Mariana Trench. Mafam asi samudra manung asida 36,000 feet and luba mafam amani. Masina ekoigi Prithibi asigi khwaidagi luba mafam haibadu oiri. Duga mafam asigi pressure sisu asukumdi kalliduna miyoi amana hekta changi heduna pangchangna changbasu yade. Adubu khwaidagi ngaklibasi mafam aduda jiba kyasu leiri. Single cell organism Xenophyrophorus haibasi mafam asida marang kaina lei. Aduga Mariana snailfish haibasi vasisu lei. Number 7. Hang Son Dong Kep, Vietnam. Mafam asi Vietnam gi Phongne Kebang National Park asigi yamna manung saksiliga leiba mafam amani. Mafam asina Prithibida khwaidagi chawba kep ama oiri. Ngasidagi khangsin bihoro Prithibida khwaidagi chawba kep asi Hang Son Dong Kep asni. Mafam asi Prithibi atai mafamdagi topa atopa sangsar ma manba mafamni. Mafam asi 1991 gi matamda local farmer Ho Khan asina discover tawkhibani. Adubu 2009 gi matamda British caber team ama Howard Limbarna lusinglaga Cape asida changlakhi. Cape manung adura sum changlakpa matamda leiramliba saktam asi tasengna angakpa oikhi. Mafam adu yamna chawba yamna su fajaba thainagi matamgi miyoisingna leiramba mafam amagumani. Mafam adugi weather asisu mapangi atai mafam aduga manade. Aduga pambi amadi jiva atai mafamda phangdaba kyasu mafam asida lei. Aduga mafam asi chahi amada visitor sama muktagi hena changhande. Mafam adugi manung yongna changmada isingda hi tonglaga amadi manung adudasu sangna amuk khongna changgadawribani. Ngasi fawba kep asigi mafam loinamak suna changba ngamdre.